ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯂꯩꯕ ꯌꯨꯝꯕꯨ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯁꯟꯇꯤ ꯀꯥꯡꯖꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯣꯟꯗꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯄꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯪꯄꯪꯕ ꯁꯨꯅꯤꯡꯗꯕ ꯃꯇꯧ ꯀꯌꯥꯁꯤ ꯎꯔꯒ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯧꯗꯥꯕꯗ ꯃꯁꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯕꯁꯨ ꯃꯁꯥꯗꯨꯗꯤ ꯃꯁꯤ ꯁꯨꯡꯂꯦꯡ ꯂꯦꯡꯂꯝꯗꯦ꯫ ꯇꯣꯟꯗꯥꯡꯒꯤ ꯑꯗꯨꯒꯨꯝꯂ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯣꯟꯗꯥꯡ, ꯉꯁꯤꯗꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯤꯡꯒꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯁꯟ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯨ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯟꯗꯥꯡꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨꯛ ꯃꯌꯥꯝ ꯂꯩꯌꯨꯀꯣ, ꯑꯩ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟꯗꯥꯡꯗꯨ ꯑꯃꯨꯛꯁꯨ ꯅꯣꯡꯂꯛꯏ꯫ ꯊꯣꯏꯅꯨꯅ, ꯏꯃꯥꯒꯤ ꯇꯣꯟꯗꯥꯡ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯄꯥꯈꯪ ꯐꯥꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯉꯥꯃꯨꯛ ꯂꯩꯔꯣ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯔꯛꯀꯦ ꯂꯩꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯟꯗꯥꯡꯁꯨ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯂꯒ ꯍꯤꯡꯒꯣꯜꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯁꯨ ꯈꯪꯍꯧꯗꯅ ꯎꯏꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯂꯥꯏꯈꯟ ꯇꯥꯕ ꯏꯅ ꯀꯨꯞꯄ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗꯨꯗ ꯉꯥꯊꯔꯒ ꯎꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯁꯨꯝ ꯎꯏꯔꯝꯕꯗꯒꯤ ꯃꯥꯗꯤ ꯆꯥꯅꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯟꯗꯥꯡ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯁꯟ ꯁꯪꯒꯣ ꯑꯃ ꯆꯪꯗꯨꯅ ꯏꯪꯈꯣꯜꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯁꯟꯁꯤꯡ ꯑꯗꯨꯅ ꯏꯪꯈꯣꯜꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯆꯥꯕ ꯎꯔꯕꯁꯨ ꯇꯥꯟꯊꯣꯛꯂꯝꯗꯦ꯫ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯁꯨ ꯃꯁꯤ ꯂꯦꯡꯂꯝꯗꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯁꯟꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯌꯥꯗ ꯍꯔꯥꯎꯅ ꯆꯥꯔꯤꯕ, ꯆꯥꯎ ꯆꯥꯎ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯊꯣꯏꯅꯨꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯥꯡꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤꯅ ꯃꯃꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯁꯟ ꯁꯪꯒꯣ ꯑꯃ ꯆꯪꯗꯨꯅ ꯅꯩꯈꯥꯏꯔꯤꯕꯗꯨ ꯎꯗ꯭ꯔꯤꯕꯅꯤ꯫ ꯇꯣꯟꯗꯥꯡ ꯃꯃꯥꯅ ꯊꯣꯡꯒꯥꯟ ꯆꯪꯂꯛꯄꯗꯨꯗ ꯁꯟ ꯁꯪꯒꯣꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯁꯟꯁꯤꯡꯁꯦ ꯂꯣꯏ ꯆꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯊꯣꯡꯒꯥꯟꯗꯨꯗ ꯉꯥꯛꯇ ꯂꯩꯈꯣ, ꯑꯝꯇ ꯂꯩꯈꯣꯕ, ꯃꯕꯨꯛ ꯊꯟꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯇꯣꯟꯗꯥꯡꯒꯤ ꯋꯥꯍꯩꯗꯨ ꯃꯃꯥ ꯊꯣꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡꯒꯥꯟ ꯆꯪꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯆꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯪꯈꯣꯜꯗꯨꯗ ꯍꯧꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯁꯟ ꯁꯪꯒꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯀꯩꯊꯦꯜꯗꯒꯤ ꯋꯥꯅ ꯀꯨꯝꯂꯛꯄꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯂꯩꯕꯥꯛꯇ ꯄꯨꯞ ꯊꯥꯗꯔꯒ ꯁꯟꯁꯤꯡ ꯑꯗꯨꯕꯨ, ꯍꯩ ꯍꯩ, ꯆꯠꯂꯨꯅꯦ ꯍꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁ, ꯂꯣꯏꯔꯦꯗꯅ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯣ? ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯕు ꯀꯣꯏꯇꯥꯟ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯟꯗꯥꯡꯗꯤ ꯃꯃꯥꯅ ꯁꯟ ꯇꯥꯟꯊꯣꯛꯈꯤꯕꯗꯨ ꯎꯔꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯇꯥꯟꯊꯣꯛꯂꯨꯅꯨ ꯀꯔꯤꯅꯣ, ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯈꯤꯁꯅꯨ꯫ ꯇꯣꯟꯗꯥꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕ ꯃꯆꯥꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛꯀꯁꯨ ꯆꯩꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯪꯈꯣꯜꯁꯤꯗ ꯁꯟ ꯆꯪꯂꯤꯕꯁꯤ ꯇꯥꯟꯊꯣꯛꯀꯦꯗꯤ ꯍꯥꯏꯗꯦ, ꯅꯪꯅ ꯐꯝꯂꯒ ꯑꯣꯏꯅ ꯌꯦꯡꯂꯝꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯇꯣꯟꯗꯥꯡ ꯃꯈꯣꯜ ꯃꯋꯥꯒꯗꯨ ꯆꯥꯎꯔꯞ ꯆꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯉꯁꯥꯏ ꯏꯃꯥꯅ ꯏꯪꯈꯣꯜꯗ ꯁꯟ ꯆꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ, ꯑꯗꯨꯒꯤ ꯑꯩꯁꯨ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯄꯨꯔꯥ ꯒꯙꯥ ꯑꯣꯜꯂꯦꯗꯅ ꯁꯤꯗꯤ꯫ ꯏꯃꯥ, ꯒꯙꯥ ꯍꯥꯏꯁꯤ ꯀꯩꯅꯣ? ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯥꯏꯊꯣꯡꯒꯗꯨ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯁꯟꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯕꯨꯛ ꯊꯜꯂꯝꯃꯅꯤꯀꯣ? ꯑꯗꯣ ꯏꯃꯥ, ꯁꯟꯅ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯁꯦ
ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯩꯁꯨ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯍꯤꯡꯅ ꯆꯥꯒꯦꯀꯣ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯊꯣꯏꯅꯨ ꯇꯣꯟꯗꯥꯡꯒꯤ ꯑꯁꯨꯛ ꯊꯤꯅ ꯄꯪꯕ ꯃꯇꯧꯁꯤ ꯎꯔꯒ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯃꯇꯣꯝꯇ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟꯅ ꯆꯥꯈꯤꯕ ꯋꯥꯅ ꯊꯥꯖꯈꯤꯕ ꯀꯣꯕꯤ ꯍꯪꯒꯥꯝ ꯑꯇꯩ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯎꯔꯒ ꯇꯥꯏꯅꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯊꯤꯔꯨ ꯂꯥꯛꯑꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯃꯍꯥ ꯆꯟꯗꯥꯟꯒꯤ ꯃꯆꯥ ꯅꯈꯨꯠꯇꯨ ꯇꯦꯛꯄ꯭ꯔꯣ ꯍꯥ ꯂꯣꯏꯗꯨꯅ ꯊꯝꯂꯕ ꯆꯥꯛꯁꯤ ꯐꯥꯎꯕ ꯍꯦꯛ ꯊꯤꯔꯒ ꯆꯥꯕ ꯇꯜꯂꯗꯤꯅꯦ ꯆꯥꯔꯨꯅꯣ ꯇꯣꯛꯑꯣ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯟꯗꯥꯡꯅ ꯀꯩꯅꯣ ꯏꯃꯥ ꯋꯥꯕꯨ ꯑꯗꯨ ꯀꯟꯅ ꯉꯥꯡꯗꯨꯕꯣ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯆꯤꯡꯂꯝꯃꯤ ꯊꯣꯏꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯋꯥꯍꯩꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯇꯣꯟꯗꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯪꯈꯤꯕꯅ ꯃꯃꯥ ꯁꯥꯎꯔꯤ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯊꯣꯏꯅꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯁꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯛꯇꯨ ꯊꯤꯔꯒ ꯃꯁꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯇꯣꯟꯗꯥꯡꯁꯨ ꯃꯃꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯄꯨꯈꯝꯗꯨꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯕꯤꯔꯤ ꯕꯤꯔꯤ ꯍꯦꯛꯇ ꯅꯩꯈꯥꯏꯔꯒ ꯃꯌꯥꯗ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯍꯥꯎꯏ ꯈꯪꯗꯦ ꯍꯥꯎꯇꯦ ꯈꯪꯗꯦ ꯐꯨꯔ ꯆꯤꯡꯈꯠꯇꯨꯅ ꯆꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦꯍꯦ ꯆꯥꯛꯄꯨ ꯑꯗꯨꯝꯅ ꯆꯥꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯁꯦ ꯐꯅꯁꯨ ꯆꯥꯎꯔꯦ ꯒ꯭ꯌꯥꯟ ꯈꯔꯁꯨ ꯇꯥꯕ ꯌꯥꯔꯕꯅꯤꯀꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯣꯟꯗꯥꯡꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯆꯥꯛꯇꯨ ꯁꯠ ꯆꯥꯔꯒ ꯑꯣꯛꯂꯗꯨꯅ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯃꯥꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯂꯒ ꯂꯩꯕꯥꯛꯇꯨꯗ ꯍꯦꯛꯇ ꯍꯤꯞꯊꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯑꯃꯨꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯎꯔꯦ ꯇꯣꯟꯗꯥꯡꯅ ꯂꯩꯕꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯑꯗꯨꯗꯒꯤ ꯑꯃꯨꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯇꯣꯟꯗꯥꯡ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯨꯁꯨ ꯌꯥꯗꯕ꯭ꯔꯣ ꯇꯣꯟꯗꯥꯡ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯅꯣ ꯄꯥꯕ ꯑꯩꯅ ꯁꯤꯗ ꯇꯨꯝꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤꯁꯤꯕꯣ ꯊꯣꯏꯅꯨ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯦ ꯃꯆꯥꯒꯤ ꯃꯒꯨꯟꯗꯤ ꯃꯃꯥ ꯃꯄꯥꯗꯅ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯇꯣꯟꯗꯥꯡꯅ ꯂꯩꯕꯥꯛꯇ ꯍꯤꯞꯂꯤꯕꯗꯨ ꯃꯥꯒꯤ ꯀꯥ ꯐꯥꯎꯕ ꯆꯠꯂꯒ ꯇꯨꯝꯃꯨꯕ ꯇꯟꯕꯗꯒꯤꯅꯤ ꯂꯩꯕꯥꯛꯁꯤꯗ ꯍꯤꯞꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯣꯏ ꯃꯄꯥ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯐꯕ ꯂꯥꯏꯕꯛꯇꯤ ꯅꯠꯇꯦꯀꯣ ꯏꯆꯥ ꯑꯃꯇꯪ ꯄꯣꯛꯆꯕꯁꯦ ꯃꯊꯣꯡ ꯆꯥꯕ ꯏꯆꯥ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗꯤ ꯐꯩꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯀꯔꯝꯅꯅꯣ ꯃꯥꯅ ꯄꯥꯜꯍꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯅ ꯉꯥꯏꯈꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯥꯕꯨ ꯁꯦꯟꯅꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯅꯣ ꯅꯆꯥꯅꯨꯄꯥ ꯒꯙꯥꯁꯤꯗ ꯂꯩꯕꯤꯌꯨ ꯍꯥꯏꯔꯕꯗꯤ ꯌꯥꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯃꯃꯥ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏꯕꯨ ꯅꯥꯝꯃ ꯍꯪꯕ ꯍꯧꯅꯕ꯭ꯔꯥꯗꯣ ꯃꯥꯒꯤꯁꯨ ꯃꯥꯒ ꯆꯥꯟꯅꯕ ꯑꯃ ꯂꯩꯖꯔꯝꯁꯅꯤꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯣꯟꯗꯥꯡ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯕꯥꯛꯇꯨꯗ ꯍꯤꯞꯂꯒ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯊꯟꯇ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯅ ꯍꯥꯏꯅꯔꯤꯁꯤꯕꯣ ꯑꯩ ꯂꯨꯍꯣꯡꯕꯩ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁ ꯑꯣꯏꯔꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕꯤ ꯆꯥꯅꯨꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯕꯅꯤꯅ ꯀꯅꯥꯅꯁꯨ ꯌꯥꯔꯛꯂꯝꯗꯦ ꯑꯗꯨꯅ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯑꯃꯨꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯟꯗꯥꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯃꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯐꯤꯁꯨ ꯐꯤꯖꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡ ꯂꯥꯛꯄ ꯎꯕꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯣꯟꯗꯥꯡꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯁꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯅꯨꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯅꯣꯏꯕꯣ ꯅꯌꯥꯗꯨ ꯌꯥꯝ ꯍꯤꯒꯠꯂꯤꯗꯨꯕꯣ ꯆꯠꯊꯣ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯣꯟꯗꯥꯡꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯇꯥ ꯇꯣꯟꯗꯥꯡ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯄꯥꯇ꯭ꯔꯗꯣ ꯈꯔ ꯆꯥꯎꯃꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯄꯥꯇ꯭ꯔ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯣ ꯂꯩꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯍꯧꯋꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯝꯃꯤ
ꯇꯣꯟꯗꯥꯡꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯂꯧꯁꯤꯟꯕ ꯉꯝꯖꯕꯒ ꯅꯠꯇꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯠ ꯈꯨꯝꯂꯩ ꯈꯨꯖꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯀꯣꯜ ꯑꯃꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯣꯏꯒꯤ ꯂꯩ ꯍꯥꯏꯗꯣ ꯑꯩ ꯈꯔ ꯂꯧꯕ ꯂꯥꯛꯀꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯩ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯄꯥꯡꯅꯣꯛꯇ ꯅꯣꯛꯂꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯣꯟꯗꯥꯡꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯗꯨꯕꯨ ꯎꯔꯒ ꯆꯝꯅ ꯁꯨꯝ ꯅꯨꯡꯁꯤꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯊꯝꯕꯥꯜ ꯑꯇꯩ ꯂꯩꯔꯤꯕ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯇꯣꯟꯗꯥꯡꯗ ꯂꯛꯅꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯤꯕ ꯅꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯣ ꯃꯌꯨꯝꯗ ꯃꯔꯥꯏꯅ ꯍꯟꯖꯈ꯭ꯔꯅꯤ ꯇꯣꯟꯗꯥꯡꯁꯨ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅꯤꯁꯤꯡꯁꯦ ꯉꯥꯏꯍꯧꯔꯤꯕꯅꯤ ꯊꯝꯕꯥꯜꯅ ꯍꯣꯏ ꯇꯥ ꯇꯣꯟꯗꯥꯡ ꯑꯁꯨꯝꯅ ꯇꯣꯟꯗꯥꯡꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯇꯣꯟꯗꯥꯡꯁꯨ ꯌꯥꯝ ꯂꯥꯞꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯊꯣꯔꯛꯄ ꯑꯣꯏꯗꯕꯅꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯗꯨꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯣꯟꯗꯥꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣꯇꯥ ꯇꯣꯟꯗꯥꯡ ꯊꯝꯕꯥꯜꯁꯦ ꯏꯁꯤꯡꯗ ꯏꯔꯛꯅꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯇꯣꯟꯗꯥꯡꯁꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯄꯣꯞ ꯊꯥꯗꯔꯝꯂꯒ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨ ꯆꯣꯡꯊꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯏꯁꯤꯡꯗꯨꯗ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯂꯨꯐꯦ ꯂꯨꯐꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯟꯗꯥꯡ ꯊꯝꯕꯥꯜꯒꯤ ꯃꯁꯝꯗꯨꯗ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯂꯝꯃꯤ ꯃꯥꯁꯨ ꯏꯔꯣꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯑꯣꯛꯂꯗꯨꯅ ꯂꯩꯀꯪꯗ ꯑꯃꯨꯛ ꯄꯨꯈꯠꯂꯛꯏ ꯇꯣꯟꯗꯥꯡꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯝꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯣꯟꯗꯥꯡꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯟꯗꯥꯡꯁꯨ ꯊꯝꯕꯥꯜꯗ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯠ ꯆꯥꯟꯅꯔꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯇꯩ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯟꯗꯥꯡ ꯊꯝꯕꯥꯜꯁꯦ ꯅꯪꯅ ꯀꯟꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯆꯅꯨꯔꯥ ꯑꯃꯕꯨ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇꯅ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯂꯦꯡꯕꯤꯔꯣ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡꯅ ꯊꯝꯕꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯇꯣꯟꯗꯥꯡꯅ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯣꯝꯗꯅ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯔꯦ ꯈꯟꯗꯨꯅ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗꯨ ꯎꯔꯛꯏ ꯑꯗꯨꯒ ꯇꯣꯟꯗꯥꯡꯒ ꯊꯝꯕꯥꯜꯒꯁꯨ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯏ ꯊꯣꯏꯅꯨ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯩꯃ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯕꯥꯅꯤꯗꯤ ꯄꯨꯡꯁꯣꯠ ꯁꯣꯠꯄ ꯃꯈꯩ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯇꯣꯟꯗꯥꯡꯅ ꯏꯃꯥ ꯊꯝꯕꯥꯜꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯧꯅꯤ ꯕꯦꯝꯃ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯣ ꯊꯝꯕꯥꯜ ꯇꯞꯅ ꯑꯆꯨꯝꯕꯅꯤ ꯏꯃꯥ ꯊꯣꯏꯅꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯊꯝꯕꯥꯜ ꯍꯣꯏꯗ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯣꯟꯗꯥꯡ ꯅꯠꯇꯕ ꯈꯨꯜꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯝꯕꯥꯜꯒ ꯇꯣꯟꯗꯥꯡꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯑꯍꯥꯟꯕꯗꯗꯤ ꯇꯣꯟꯗꯥꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯁꯤ ꯈꯛꯇꯅꯤ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕ ꯇꯣꯟꯗꯥꯡꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯐꯨꯛ ꯍꯧꯒꯠꯂꯛꯇꯦ ꯍꯦꯛ ꯆꯤꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝ ꯆꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯕꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯊꯝꯕꯥꯜꯕꯨꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯔꯝꯗꯤ ꯊꯝꯕꯥꯜ ꯏꯪ ꯇꯞꯄꯤ ꯌꯨꯝ ꯀꯣꯏꯕꯗ ꯌꯥꯝ ꯈꯣꯡꯒꯨꯟ ꯇꯥꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯄꯪꯕ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯣꯏꯅꯖꯩ ꯃꯅꯦꯝ ꯃꯀꯨꯕꯨ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯖꯩ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯅꯤꯡꯗꯕ ꯑꯃꯗꯤ ꯄꯪꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯍꯦꯟꯅ ꯇꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯣ ꯑꯩꯅ ꯃꯥꯕꯨ ꯐꯅꯌꯥꯝꯁꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯂꯩꯇꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ
ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯄꯥꯝꯗ ꯆꯪꯕꯁꯨ ꯐꯪꯂꯔꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯂꯕꯗꯤ ꯑꯩꯁꯦ ꯏꯃꯥ ꯍꯣꯏꯅ ꯁꯣꯏꯗꯅ ꯂꯧꯈꯠꯄꯤꯒꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯑꯣꯟꯅꯔꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯇꯣꯝꯗ ꯀꯞꯁꯨ ꯀꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯨ ꯎꯕꯤꯗꯅ ꯐꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯊꯝꯕꯥꯜ ꯇꯣꯟꯗꯥꯡꯒꯤ ꯏꯄꯪ ꯄꯪꯂꯕ ꯃꯇꯧꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯗꯨ ꯑꯗꯨꯒ ꯇꯣꯟꯗꯥꯡꯒꯤ ꯃꯇꯟ ꯇꯟꯕ ꯑꯃꯗꯤ ꯏꯄꯪ ꯄꯪꯕ ꯃꯇꯧꯁꯤ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯇꯣꯟꯗꯥꯡꯒꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯆꯥꯛꯈꯨꯝ ꯈꯥꯏꯗꯣꯛꯂꯝꯃꯤ ꯊꯝꯕꯥꯜꯗꯤ ꯃꯅꯦ ꯃꯀꯨꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛ ꯇꯣꯉꯥꯟꯅ ꯊꯣꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯟꯗꯥꯡ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯕ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯑꯅꯤ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯔꯗꯨꯅ ꯆꯐꯨ ꯑꯃꯁꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯥꯛꯈꯨꯝ ꯂꯩꯔꯪ ꯑꯗꯨꯗ ꯃꯩ ꯍꯧꯔꯒ ꯆꯐꯨ ꯑꯃꯁꯨ ꯊꯥꯡꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨ ꯂꯩꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯥꯡ ꯆꯥꯛꯈꯨꯝ ꯑꯅꯤꯒꯤ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯆꯥꯛ ꯑꯅꯤ ꯊꯣꯡꯏꯁꯤꯕꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯣꯏ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯅꯪ ꯊꯥꯛꯄ ꯉꯝꯂꯔꯣꯏ ꯅꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯇꯥꯟꯕ ꯌꯥꯕ ꯅꯔꯜ ꯇꯥꯟꯁꯤꯟꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯆꯥꯛꯁꯦ ꯇꯣꯉꯥꯟꯅ ꯊꯣꯡꯍꯜꯂꯕꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯄꯥꯡꯒꯜꯅ ꯀꯩ ꯇꯔꯥꯅ ꯂꯥꯛꯇꯅ ꯆꯥꯔꯁꯨ ꯂꯣꯏꯔꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯐꯃꯨꯡꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯨꯅ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯕ ꯑꯗꯨ ꯉꯝꯃꯦꯃꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯨꯄꯥ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯑꯃꯨꯛꯇ ꯄꯥꯟꯁꯤ ꯅꯪꯒꯤ ꯅꯇꯧꯁꯤꯗꯅꯦ ꯏꯄꯥꯝ ꯂꯝꯗꯝꯅ ꯑꯩꯕꯨ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯤꯕꯁꯦ ꯂꯣꯟꯅ ꯀꯌꯥ ꯐꯣꯡꯅ ꯀꯌꯥꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯁꯦ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯑꯗꯨꯝ ꯍꯦꯛꯇ ꯂꯩ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤ ꯊꯝꯕꯥꯜꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤ ꯃꯃꯨ ꯑꯅꯤꯗꯨꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ ꯇꯣꯟꯗꯥꯡ ꯇꯨꯝꯕ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯃꯅꯤ ꯃꯃꯨ ꯑꯅꯤꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯟꯗꯥꯡ ꯍꯛꯀꯥꯡ ꯋꯥꯋ ꯆꯜꯂꯒ ꯃꯀꯣꯛꯇꯨ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯃꯪꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯋꯥꯇꯣꯜꯂꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯍꯣ ꯊꯝꯕꯥꯜ ꯊꯝꯕꯥꯜꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯇꯣꯟꯗꯥꯡ ꯃꯕꯨꯛꯇꯨꯗ ꯃꯈꯨꯠꯇꯨ ꯍꯥꯏꯔꯞ ꯅꯥꯜꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯀꯥꯏꯅ ꯍꯧꯗꯣꯔꯛꯇꯦꯅꯦ ꯃꯁꯦ ꯊꯝꯕꯥꯜꯁꯨ ꯊꯣꯔꯛꯇꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯊꯝꯕꯥꯜ ꯇꯞꯅ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯉꯁꯤꯗꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯇꯣꯟꯗꯥꯡ ꯁꯥꯎꯔꯞꯅ ꯀꯔꯤ ꯆꯦꯡ ꯂꯩꯇꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ ꯍꯥꯏꯁꯤꯅꯤ ꯅꯨꯄꯥ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯣꯟꯗꯥꯡ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯆꯥꯛ ꯂꯥꯝꯃꯤ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯆꯥꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯆꯥꯛ ꯋꯥꯗꯅ ꯄꯤꯖꯕ ꯉꯝꯃꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯍꯧꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯣꯟꯗꯥꯡ ꯃꯗꯨꯗ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯈꯣꯅ ꯅꯪꯅ ꯅꯠꯇ꯭ꯔꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯁꯤꯕꯣ ꯑꯩꯒꯤ ꯆꯥꯛ ꯄꯤꯖꯅꯕ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯏꯃꯥ ꯍꯣꯏꯅ ꯆꯥꯛ ꯍꯥꯞꯄꯤꯗ꯭ꯔꯕꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯇꯣꯟꯗꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯃꯅꯦꯝ ꯊꯣꯏꯅ ꯊꯣꯔꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯇꯟ ꯑꯄꯪꯖꯥꯎꯁꯤꯒ ꯀꯔꯤꯒꯤ ꯃꯥꯟꯅꯔꯤꯕꯅꯣ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯀꯨ ꯏꯕꯨꯡꯉꯣꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯥ ꯃꯇꯣꯝꯇ ꯆꯥꯖꯔꯁꯅꯤ ꯍꯥꯏꯅꯅꯦ ꯈꯟꯅꯔꯕꯅꯤ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯊꯝꯕꯥꯜꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯝꯖꯥꯎꯗ ꯊꯣꯔꯛꯂꯒ ꯎꯇꯣꯟ ꯋꯥꯇꯣꯟ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯂꯝꯕꯤ ꯃꯄꯥꯟꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯃꯠꯇꯁꯨ ꯄꯥꯜꯂꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯥ ꯇꯣꯟꯗꯥꯡ ꯀꯥꯏ ꯆꯠꯇꯣꯏꯅꯣ
Matam aduda tondangna ipang pangmakai kumlaklami. Airo, kisateda, chaklamani yadre, aduda uhay pan mariyangambani. Hirata tonda, itay mo do, matam sana chak thong mangamdradi, putong ni. Asuk ting na sipaw, chak thong jibun pido, chay watbay ni. Pakang singa tugi wahay duda tondang na sat hayri. Chumi, magi si chay watbagini. Adu hayram lagat tondang imung da amok hobe changak tuna tambalbu koikaw koraklami. Matam tuda mama thoinu na oina thorak tuna. Ibungo, kari tawre. Ima, tambaldu kayda lay, ma chay yang wali. Aduna, mabu pugi hayri bro. Pubudu na te, hat ka dawri bani. Tanja tuda mapa amubusu thorak tuna. Ipagi bungo, yumsi, natom ta lehuro, ekoi sakrake. Baba, chakro, noy ni sakro, ay tomdo, wai sing lehurage. Pare, mama, suning dabana sa si uraga, ay koi daw yam sagali, aduna, ay koi, mabuo da mapam da sakrasi. Asam na mamaga mapaga madi, tambal gamoy humdo, yumdagi tokirami. Asam na namito ginumidang adu, tondang, mamagi sing pududa, siyang yaw berhani yang lami, adu buciyang di amata siyaw ramde. Tondang, jak lama na susi dawre, aduna, ising karatak laga, tummatem lami. Madugi matung, tondang, yung tong kuding sang duna, jak laybra, jak kita sasage hain hang lami. Matam aduda, mana sang lubu yung tong singa aduda layram liba, miyoy singa duna, tondang bu, tina say duna tantorak lami. Tondang, mina duk tina sarak lulu pauba, ikay bakang lamde, maladum oina, sauzilam lagat horay. Asam na namit karani haukre, tondang, lambi da taba, atatu kunduna, jaba horak lami. Aduna, mahak, mabuk tanbadi natte, atubu, aram kaurang madu, karamakay di kok lami. Nung maginamit amadi, tondang, yung amada sang duna, jak ni rami. Madam maduda, yung madu layram liba, miyoy singa dugi, kara ahal oirabanu pamot horak tuna, asum na hayrek lami. Ibungo, nang bu, nasasupa na nahaoy na dioy. Ado, nakong nakutik pusunate, karigi, migi mayumda, jak ni busang libano. Asum na hayraklami, matam maduda, tondang na. Kura, ay do, yumday tantalay, aduna, jak tongbi na misulete, ay jak laman yadre, jak kita sasage ba. Tondanggi mataw do ubada, yung buwa duna, adum kanglami, tondang si, asing mayoy amadi natte hayba, aduna, mana tondang bu, imung depusin duna, sak pizarami, adugi matung, yung buwa duna, tondang bu, tabu amda taw kisi haydun tawhalami. Asum na nga ki matung, tondang, tabuk adu loira duna, mayum dahalagi tawbada, nupa duna, asum na hayraklami. Ngay ko nupa, nang bu, natom talay haribasibo, mataw karam na no. Tondang su, magi mungi maramda, wari pumatam lami. Wari adu tarba matung, yung buwa duna, asum na hayraklami. Nupa, nang si, mantok na supangida, pare. Paisa si daw silo, nangi kusuman ni. Matam adu na tondang na, kura, paisa si na kayo duno. Hay na hanglami. Tasing na tondang, paisagi sa napamsi, karino hay bakanglamde, pang bahay babu, jam na pang munate, sandagi soya na pang batondang ni. Yung budo na, ibungo, paisasi na ni, ay ko'y buhing libase, paisa lay trapadi, karam ning gani. Masipudo na, kay tila salaga, tsaba yaba, kari-karino kralay raga, na yung napusindo na, numidang isa na ba, siyem saruro. Aduga, madugi ariyan basin pamsing na do, madu thamjilaga nang na darkar lairak matamda sijinaw ko. Asum na tondang mafam adudagi laktuna kaithalam da chatlammi. Adubu mahak masama tomta amuk su yengjai haibadi mahakna seli sariba mafimarol amadi kujin kuya masamana matomta yam haina zaramde asumna mafam aduda ngahak leptuna mayamgi kumhaidu yengdun leiri. Madugi matung mana payo paisadu putoktuna poche khara leirami aduga chatki hek tawrakpaga mana pot laribi nupiduna asum naireklammi. Ibungo paisa si pukhone. Tondang matomta khali karino ai nupiri di paisa makhaktani aduga mana paisa mayam pireisiba. Magi wakhalda khanba khaktani adubu wai oina di haidoklamde aduna nupiduna pirekli paisadu puraga mahak yumda halaklammi. Numin adudagi hauraga tondagi punsida hanaga manadaba mami amakak taraklami. Asam na matam kra amaso hokirami. Aduga tondangdi mana sakni ba changkiba yung maduda numi kudingi thabak subat chatlami. Mahak hauzikdi masama utanan tanale hanagi apang katanjaw tondang do oiche.
mirak tinduna taibangi chana kanglon phajana khangba horakle yumbu dugi mapandagi yumbu duna tondang bugyan amadi lausingi maramda phajarab wari kaya lituna tondang bu miyoi bahai ba sangsar sida tinba ngamdabu hotnabirami madudagi tondang su yumbu dugi wari sing amadi paukda kaya sing aduna magi punsida mangal ama pibagum tawraklami numidangi matamni hauki matam atudadi mahakna magi nupi amadi mama mapabu ningsingba tawrude adubu ngasidi magi mama mapa amadi magi nupibu yam ningsinglai aduga tondang matanda haizai aisi kayada panglubano ima ipana idomta pokpani masigi wakhalda yumdagi mapan thokdana angang masa bugumna leirubase masi yam soire ai hausikti mikap thoklai asumna matomta murum sonjarami aduga mana thapuk suduna phanglakiba paisa singdu paksida hapchilaga chak thongduna charami asumna nomagi numit amada tondang thabak suba halakpagi lambida yam thajadana magi nupi thambalbu urami aduga thambalnadi tondangbu uramde tondang magi nupi bu ubada ta kauraklami thambal su taraduna mamaidu satlai thoraktuni yenglai tondang su satsangsi laklami thambal su tondang ubada yangma ko phaurammi tondang tap naireklami thambal nakhoi bu kaida leke ai nakhoi thibudi am wari thambal su mapuroi bubudi nungsi jabanina milupirang ihau naireklami karino ai ngasi uri basibo nangbu matam amagi ai puroi buduro ai sibo manglo taibanglo ai khangche thambal haukibo oirabasu haujikti ai makeup thoklai imamadi baba nakhoi amata aina wahalaroi jasi imaga pabaga su laurasi asumna matai manau anidu mamampagi manakta sakhirami ngahaki matung mamampagi manak yaurakladuna tondangna mamampa anibu koktoklami ima baba nasalai thoinu amadi amubasu taraduna mapana thoraklami adubu yam thajadana masana pana leptu lerembadu ubada thoinuna ipunga nangdi mafamsida kamdongna tondang mamampa anigi manakta sangsinduna makhong paraga khurumi aduga haireklami ima baba ngasidi nasami kapthoklai ai amuk hana nakhoi wahalaroi amuba amadi thoinu masabu hawkatpiraga imagi punga ngasigi mikupsini namana pa aikhoina khaurang na ngairibase isana taibang miron taraklaba taibang miron lolakpa ase imagi thamoidi pele yengo to imose nungaiba phangjatrapani nangna mabu luna tawbiyuko ima ai imaga pabagi yathang hangna sakani asumna makhoi yumda pulap halaklami aduga tondangna mama pa amadi magi nupibu phamhanduna thamlaga mana upudu hangdoklaga paksidi yaripa paisa singdu puthoraktona yenghalami asumna hausikti mayek singna khangle mama pa anina tondangsi oiza oitha khangle aduna mahak mi soyena oiragani haiba mahusaki tondang oiramtre phungong honglamle asumna tondangna magi nupi amadi mamampabu luna nusina tawduna nungai leibagi paw odu tabadagi thambagi mapam lamdamgi mamampa su tarami asumna masanupi thambalbu laukhalase haiduna phaba numit thaban yengduna laukhatpirami ngasi tondangna asumna miraktin mangamlaklibasi yumbu adugi mapandagini aduna tondang yumbu adubu mayumda sa kauduna seba tawduna mahakbu mikap thohanbibagidamak thagat wahi kayasu hairami tondanggi samsam matawdu uraga yumbu ahal adusu peladuna tondangbu bor kayasu piramlaga amuk hankhirami madugi matung tondangsu mamampa amadi magi nupiga loinana yam nungaiba punsi amada pankhirami